Ngashi nungdan phone kiba kangla paudagi maru eba pau khura khangasaraga miyam do khudo tamjige Jun kungamari da Ccpur Kangpokpi Pherzawl amasung Tamenglong da Union Territory dima leleda lengang ayaba pikhi balaite and biren taragani thoi suba Manipur Legislative Assembly gi taruk suba session ngasi dagi mathang thagi August taragani thoi fawba sitting mapalaiba mifam speaker TI Ccpur na preside tawduna hawdokre ngasi chukuki MLA tara mifam asida yaukidre ngasi dagi hawkiba mifam da senaba sai Lising aniga sumna kungamari kungamangagi budget sel thungi thawpuriba CM na house to putokre budget asi puthol aduna CM gi budget ki world of phonokibada handaki budget asida police modernization gi dama khusu khulai police proof gari ni fulaire mine protected vehicle tara sulaire haba from thamkibaga loina union budget asida gi su Manipur lengang na asa tawba yaba scheme project ya yauri haba from su house of phonokei Mifam asigi ahoba namita home gi thausu puriba Manipur gi CMS Embirena haikre sahi asigi June gi tang kungamari da Ccpur Kangpokpi Pherzawl amani Tamenglong district headquarter de miyam amana Union Territory gi demand tawduna lili ama chakibado leingak ki district administration ayaba pikhiba lekhide adu balaiba asi democracy chapoibana mipum kudimak freedom of speech amadi expression leiduna mi gi apaba phongdopagi ayaba leibana leingak na yamna Kahena thingbosu hek yadavana miyam lili chapagi athingba pikidavani adubu kona lambi gi nakal singdagi miyam loksilakpadagi lili edu thugagi haina phongdokki ofam masing asi taragani thoi chuba Manipur Legislative Assembly gi taruk suba session hawba ayuki wang pakhumda Congress ki MLA ke Ranjit na hanglakpa wangi pakhumda Chief Minister na House of phongdokkibani MLA ke Ranjit ki supplementary wahangi pakhumda Chief Minister na House makhata na phongdokkibada Asiguma lili asi hawkiba sai tarakunda min apamba tawduna leirekhi adubo yamna kai hena tawbadi yaroi Manipur gi apambagi saktam kaiba yaroi haba wafam center da hana khangan balaikre aduna center lengang na tarokadabani state lenga kiti apambagi saktam kaiba yaroi haba firep adu ahong balaite lili adu singki balusingba sing adu observation tawre yamna kai hemba tawkhidabana lucingba singi mathakta FIR pamadi leitre haike Amaramda MLA ke Megachandra gi wahang amagi pakhumda hawkiba sai kharagi mamangda White Reserve Forest area da miyoi kayagi yum kai thudiki basinge manungda pata paiba victim oiba miyoi taragani thoimok lamlaitabagi application pirakpalai makhoi ta seng lamlaitaba oiragadi lampinaba lamasa khangdoklei athobada lampinaba laigang tawragani hanne revenue ge sarsu puriba seminese Embirena house khumke wahang pakhum matamda MLA Surjakanta Okram ge Wangi pakhumda CM na phongdokhibada lengaki makhada thabak toriba singe matam sai humpudagi humpuni da sangdokpagi ofam lengana kupna khanare sangdokpana fabra natraga hanagi sai humpuda asum oigadra haina kupna yingsile maramne thaba phangdaba na kya su leiri amaramda pensionary singe pension adum kaidana piri makhogi pithokodaba lupa crore chanipanga supna nipange sempham mathang sai gi March phawbada pinaba thorang tarogani haina Chief Minister na phongdokhi PM Modi amadi senior leader singa puna thabak tawminaduna tangdulaitaba puraknaba khanaba hore CM Chief Minister Nongthoma Birena haikre Prime Minister Narendra Modi amadi senior leader singa tunga ba miyengda puna thabak tawminaduna Manipur gi tangdulaitaba among hana puraknaba khanaba hokre wafama singa si Laxman Prasad Acharya na Manipur gi governor oina ahemba SARS punaba gi pangthokpa wasak lawbagi thoramda Chief Minister Nongthoma Birena pawmi singda phongdokhibani Imphal gi Raj Bhavan da pangthokpa tharam ajuda pamui singna hangba wang amagi pakhum piraduna Chief Minister Nongthoma Birena hai handak mahaki Delhi gi khongsa ajuda Prime Minister Narendra Modi amadi party gi senior leader singa loinana Manipur da tangdulaitaba hanjilakna bagi matangda kumna khanaki madida iranga silosinuna miyama usagi punsida lainabagi damak tongan ba mi inga thabak tongnaba khanainena ki madugi khongthang ama oina Manipur gi anaba governor Hablak tuna peace mission gi thaba asi hawbani New Delhi da laiba lusingba singna su Manipur gi tangdulaitaba laknaba hotnabada ihenba mi ing thamle loina isil asige chotharaba chimilong gi fibamasi hena sokhatnabagi matangda su handaki Delhi khongsa ajuda senior leader sing puna khanainena bagi khodong sabalauke CM na makha taraduna handaki union budget ajuda Manipur gi onna asa saunga thamba yai budget ajuda youth empowerment gi mafam ama chauna piri Maduna naha crore mari rom da thaba pinaba pandam thamle union budget ajuda women empowerment amasung
infrastructure development gi makhada achawa saru amasu yauri infrastructure development tawba haibasi thabak pinabagi achawa lambi amani masi punama isit asigi oinadi afaba khudamni aikoi politics tawba matamda issue da yumpham oiraga tawgumsi mafam chabada politics tawngduna punna chaminasi anaba governor ama hablakpa asina Manipur gi tangdu laitaba hanjilaknaba hotnabada chauna mating oiragani khali ngasidagi hauraga assembly session asida mahaki kalik khara official oina suti laukrai masi official oiba maramna aikku khudimangna yafam thoi haina su chief minister na paumi singna phongdokhi Lakshman Acharya na Manipur governor oina wasak laukrai lamdam sida tangdu laitaba puraknaba amata oina honaminasi governor lamdam asida tangdu laitaba puraknaba amata oina honaminasi haina Manipur governor oina ahemba sas punaba ngasi wasak laukraba Lakshman Prasad Acharya na phongdokrai Manipur governor oina ahemba sas punaba ngaseyu pumapa makhai tawada Imphal gi Raj Bhavan da phongdokhiba wasak laubagi tharam adida Manipur gi chief minister Nangthoma Biren Manipur Legislative Assembly gi Speaker T.S. Sajabrata CLP gi leader Hanagi CM Okram Ibobi leingak minister amasung MLA khara amadi civil amasung police ki makhok thongba official kaya su saruyaki wasak laubagi tharam adida Manipur leingak ki chief secretary Dr. Vinay Joshina Lakshman Acharya bu Manipur governor oina ahemba sas punabagi damak India ki president Draupadi Murmu ne approve torokkibagi warol pathokki madugi matung High Court of Manipur gi Chief Justice Siddharth Sridul na Lakshman Prasad Acharya bu Manipur governor oina ahemba sas punabagi wasak laukhi wasak laubagi tharam adu loiraba matung AR personnel sing na Lakshman Prasad Acharya gi mafamda Channabi gi matung ina Rashtriya Chilut PK adugi irodana chief minister Nangthoma Biren na Mahapur Raj Bhavan da laiba governor gi office pawba chaminaki wasak laubagi tharam aduga mari lenina governor na paumi singda hai Manipur ase mahausa gi fajabana thanba yamna ningthijaba iset amani kala sanskriti amadi mahausa gi fajaba punamak leiraba lamdam asigi miyamga punba phangba sida aduki matik nungaiba fawi istat asida mahausa gi tangdu laitaba phibam athubada poknaba amadi nungai faba lamdam ama oinaba taibam khurumduna aikoi amata oina hotnaminasi haina governor na makhata na phongdokhi makhatara poina kanglaipa ki meragi pause degi maru oiba pau khara khangatsiraga miyamda khudo tamjage Manipur degi separate administration taliba kukizo MLA tara assembly mifamda saru yakhidrei ngasidagi haukiba taraganithoi suba Manipur Legislative Assembly gi taruk suba mifam ngasidagi haukrabasu Manipur degi separate administration tamagi khongjang changsiliba kukizo MLA tara di saru yakhidrei Shaikot Kendra gi BJP gi MLA Paurina Haukipna North East Life da phongdokhiba ofam amada kukizo MLA na assembly mifam yaudana laukhiba warep hongba leite assembly gi mifam yaunaba Manipur gi chief minister M Biren gi maikaidi gi kukizo MLA tarade invite torakhiba leite governor khaltana MLA sing somon tawbagi right lai CM na madugi right leite haina phongdokhrei panba yabadi chief minister M Biren gi maikaidagi di kukizo MLA sing assembly mifam yaunaba invite tawkhrei soidina mifam yaugane haina numikharni gi mamangda pamisinga unaba amada phongdokhiba leikrabani amaramda Manipur Legislative Assembly gi speaker T.S. Sajabrata nasu kukizo MLA sing assembly mifam yaunaba assembly secretary ki maikaidagi khangan khiba laikre haina phongdokhiba su laikrabani serak sida ngasi pamisinga unaba amadi chief M Biren na MLA khara assembly mifam yauba ngamdrei suti pibiyu haina suti nirakhiba lai haina phongdokhrei adam oinamak suti nirakhiba MLA sing adu kana kanano haibadi hauji phawba khangba ngamdana leiribani Kerala da laikai ningkhaibada miyoi chamaga yankhaiga tare laikhidrei Kerala gi Wayanad ta ngarang laibak ningkhaibagi tawdokta miyoi chamaga yankhaiga tare laikhidrei amadi miyoi chamaga mafruga darukna aso apanangkhrei aso apananglaba singmanakna pa hospital singda laying chatharei thawdok dofam Wayanad ki Modakai da laibak manungda phumjingkhraba thawai yaudraba hakchang sing lautopagi thabak kana chatharei laibak manungda haujiksu hakchang kaya ama layamkhigani haina panarei thawai yaudraba hakchang kaya amadi Marapuram district ki Charia river dagi phangki lebak ningkhara pa aduda hakchang sing adu turalda tasingkhibani panbayabadi haujiksu miyoi chamagi mathakta thiba khangdana leiri hari